Guwahati da Mitelongi pau tabiriba singbu ihan handu muktada jingangbam Suzitrani na kurumjari. Huzingasigi samlappa mariba pau sing lawirasi. Asamgi maraibak thiraba nupi sing maroina mapuroiba laitrabi nupi sing da pinanaba haudokiba akhanaba scheme Arunodoi scheme gi anisuba tangkak CM Himanta Biswa Sarmana New Delhi dagi virtually ngarang haudokre. Hadakti scheme asida anoba beneficiary lakh taraga lising yankai mari hapchinduna punna beneficiary lakh kuntra manga yohannabagi pandam thamle. Panbayai mamangi tangkakta aranba sasinaba kaya yaurambadagi beneficiary lakh ani galising humbudra manga gi matakta ming kakhat krabane. Nagalamaromda scheme asida handakti ahongba kaya purakre. Soinai rabi sing human trafficking gi victim or rabi sing third gender gi miyoi sing akhanaba anaba kyana naba imgi miyoi sing all age home da leiba kana leijedraba miyoi sing Indira Miri widow pension phangba nupi sing lambigha taramanga leiba khungangi longmi sing tanatana Guwahati da leiba lam katha amamakhai leiba miyoi sing su scheme asigi kanaba phanghalagani hairi masigi damak asam lengakna chahi amada rupa crore lising mariga chamaga nipuni thoi kaithokani su hairi Mapan lebak singdagi invest tawraknabagi matangda semkhiba akhanaba habadi advantage asamna karigumba ka hena kanaba amatta pidre haibiyai thorang asigi makhada minister amadi MLA singna lalol itikka mari lenana New York Seoul amadi Singapore na chingba chakhwatlaba lebak singda hangat handa chathok chasin tawbada changkhiba sale sing adu arimbada tarakli Haukiba chahi mari asida mapan lebaki investors singna supnatagi lupa crore chamaga yankai khaktamak asamda thadarakre panbayai Maharashtra ni mapan lebaktagi sale chawna thadarakliba se lupa crore lakh ahum dasmik manga ama invest toroktuna Maharashtra na India gi state singi manungda mapan lebaktagi khwaidagi henna sen thadarakpa state haibadu oye panbayai Assam gi position di kunmari subada lairibane Assam board na loba sevana mathang chehi habadi Englishingani kun lumdoida pangthokadoriba metric parikha gi routine handakta laukthokhrabagi matung Assam Higher Secondary Education Council na so higher secondary parikha mathang chehi habadi Englishingani kulhumdoi gi January kunmanga dagi horaga March kunda loigani ngarang laukthorakre Practical examination January kunmanga dagi hogani aduga theory examination na February kundagi hogani hairi English paper na horaga home science amadi entrepreneurship development paper na loigani so hairi Haukiba lebak pokpa numit constitution bench amana citizenship act English amaga chamapan yankai mangagi section taruk subsection A bu phongna singnaraduna thangalakhiba petition kaya ama lakliba January 10 da hearing chatharakani haikre Section asina English amaga chamapan humbudrama thoigi March ki mamangda Assam da changlakhiba maroina Bangladesh tagi changlakpa illegal migrants singda citizenship pibagi ayaba piri maramaduna hariba section asibu phongna singnarakibani Ngarang session court silchar da Madutila gang rape victim gi maiki digi aroiba witness piboina witness pibagi thoramda advocate Khangimpam Banipat na lamjingduna nongin NGO dagi Khaidem Birendra victim gi mama amadi mabung loinana witness ani ga loinana committee asigi coordinator Mutum Gunadona chingbasu yauduna victim gi damak witness pibagi thoram loishinkhre Nakalamaromda chahi ani suraklaba case asigi damak lengaki maikaidagi interim relief natraga compensation ama phawba phangdringai maragasida mating oinanaba sel na chingba tengbang biraknabasu mayamgi mafamda haijarakle Assam gi khutna saba gamosa geographical indication GI tag ngarang phangkhre Asmis singi Thawai oriba gamosa si GI tag phangkibaga loinana gamosa si Assam amadi Assamese sing khaktagi hak oiragani maramaduna Assam gi traditional fee servicing da masina anoba thona amasu chauna hapli Manipur gi Senapati district ki Khavung Karong da leiba Sanyi Dahari Sports Complex da pangthokpa suba state level Barak Festival ngarang loishin kre Festival loishin bagi
cultural session hogdokpagi thoramda chief guest oikiba manipurgi CM N Birenna senapati amadi imphal gi khenaba karishu leite Olympic games nangnanaba senapati da lupa crore 5.5 gi main stadium ama saba hauragani development ki oiba hiram amata lemna tharoi mahakti development amadi quality da ngauzuba misakni hainaso CM na phongtokhi Dhanamanjuri College of Arts ta research oriented oina chahi marigi undergraduate course chanaba hauragani course asi hek loibaga MA tamdana PhD tauba yaragani adubu PhD pamdaba MA tamningba mahiroi singi oinade chahi amagi MA gi course laigani haina college asigi principal Dr. CH Silaramani na college asigi humbudra humloi suba annual freshers meet amadi college week hogdokpi thoramda phongdokhi Matam amagi football sanaroi aduga hauzikna Manipurgi CM oiriba N Birengi midiang makhada Argentina amadi Croatia anigi marakta handak sanakiba FIFA World Cup ki semi-final match Imphal gi bot live kapthoktuna ahanba FIFA World Cup ki semi-final match miyam punna midiang taminakre CM samaksu bot laktuna miyam ga punna match yengminakhi Manipur lengakna tongan ba kuki lalholup singagi marakta chathariba suspension of operation su agreement athu matamda withdraw to haina poireiromba ima kaithelgi ima singna ngarang konung mamangda lei ba konung mamangda wakat mifam phamkhre lamdamasigi senglaba puwariga sagonaraklaba laifamlen Kogru amadi thangjing phawba makhoi haina claim torpasi kanna yaningde maramaduna Myanmar machana luchingba lalholup ani KNO natraga KNA amadi ZRO natraga ZRA ga hojik chathariba pistok asi khudakta handokpaga loinana makhoibu maramdamda halhanbikho so hairakli Ngarang Imphal gi Ramlal Pal Higher Secondary School da All India State Government Employee Federation gi Extended Executive Mipam ama phamkhre Mipam aduda M Joy Kumar Singh President AISGE na President oikhi National Convention on Proposed Pension Scheme amadi tongan ba employee amadi primary to university fawlaiba teacher amadi professor singi mayok nariba khudong chadaba amadi awaba singi matangda khanana khibuga loinana Delhi amadi Faridabad tanakta pangthokiba convention amadi public meeting kayada saruk yarakhraba Iswajit Sharma amadi Dhanajit Pusu taramna okay haina secretary E Girani na thadorokpa chirol amana phongdorakle Meghalaya gi MLA Mari Ngarang New Delhi da BJP changkre BJP gi national headquarter da pangthokiba thoram amada NPP gi MLA ani Benetic Marak amadi Farlin Sangma TMC gi MLA Himalayan Muktan Sangpriang amadi independent MLA Samuel Sangma BJP da changkhi Assam gi CM amadi Nara gi convener su wariba Himanta Biswa Sarma gi mamangda makhoi BJP da changkhibane asumna mapangal kanba Meghalaya gi MLA Marina BJP changlakpadagi CM Conrad Sangmada achuba chithing amadi soidana pirakli state asigi ruling NPP asi BJP na luchingba NDA gi partner ama oijarabasu party ani asigi marida ahongba kaya ama handak marak uwa fanglakli state asida akanba sakti ama puraknabagi BJP gi lalong kankhalakli haibiyai Panwayabadi state asigi assembly mikhal mathang chahi English ni kulhumdoida pangthokadoribani Chinese Army na India gi gamkhai lansilakpada Indian Army na China chingbana makhoibu tanbagi wari loibanaidre Chinese lanmi sing khongpham hanbataki Indian jawan sing na mafam anida Chinese Army phajinduna thamlaba matung makhoibu amuk thadokhi hairi Ladakh da thoki ba wathok adudagi khajik manadana handakti Army Intelligence na mangjongna na pau phangbadagi Indian Army na sem saduna laiki amadi China gi PLA sing makhogi post phauba takthokhi hairi India na drone chingbasina duna ngamkhai ngak senbatanatana ahenba lanmi su thamjinki India gi ngamkhai dagi kilometer yankhai muktang lapna dual use airport China na sajilaklibane hariba airport asida fighter jet air warning system amadi drone kyasu thammi hairi asumna India na sem saduna lairambasida Chinese army pungak ngakre
Nakala maromda US na India bu sokotpaga loidana India gi michangda lepladuna di escalate taunanabagi India gi thorangbusu sawalakli. UN nasu area sida de-escalation tawbagi wafam sawalakre. China na sumna toina ngamkai lansinaba hotnabagi thong chatharakpa sina ngamkai paringda India su infrastructure semgatpaga loidana maroina awang nongpokta Indian Air Force ki drill kaya chathaba haukre. India ki konung sahar Delhi da tamthiraba thodok amaga muk thokpagi paw lakli. Yumsagaisan numit ki ayuk pung tarit makhai muk tabada bike tongduna lakpa pakhang macha anina Manau nupi ga loinana school uniform da chatlibi chahi tara tarit khakta suribi nupi macha amagi mamaida acid hajilamki. Delhi ki Dwarka area da thokiba thodogasi CCTV camera da phajin hobadagi viral oirakre. Acid pu ensang napigumna leiba yabagi moongda irailaina phangbagi thong asigi matakta nupi activist kayana penaba phongdorakle. Panbayai Supreme Court na ain kaina acid yonba ban tawkrabani. Nupi macasina ising haiduna kuchen chen ki Subderjung Hospital da kudakta puduna laikana ki. Mid ubagi sakti mangbayabagi phibamda hojik nupi macasi leisu hairi. Mara leiba miyoi amadi polisna phakre adubu amadi hojik phawba thiba phangdri. Elon Musk malemgi khwaidigi yamnamak senjau paiba misak haibadu ngasidi oidre. Mahak ani suba rank ta kumthakre. Haukiba January thadagi Elon Musk ki maral mathumda $1 billion chama hena tatharakre. $1 billion chahumga nipu leiramba Musk ki maral mathum $1 billion chamaga humpunipan dasmik mangada hantarakhi. Chahi humbudra humdoi suraba France lalonba Bernard Arnold ki maral mathum asi chaurakna $1 billion chamaga humbudrani thoi dasmik mapanne. Bernard Arnold na hozik malemgi khwaidigi ina khunba misak haibadu oire. Mahak malemda largest luxury goods company oriba LVMH ki founder ni. Business magnate ni, media proprietor amadi art collector amasu oiribani. Argentina ki captain Lionel Messi hozik sanariba FIFA World Cup asigi matungda football dagi potharagani haibasi madi chamada chama mayek sengle. Jahi kuntra manga suraba sanarayasina mahaki manga suba World Cup ta hauzik sanaribani. Lebagasi Javier Mascherano amadi Diego Maradona na marirak World Cup sanabagi record Messi na thugaikre. Ngasi ayuk sanakhiba ani suba semi-final da Morocco bu ani shino da maithiba piramlaga France final changkre. African lebak singi mai oiduna lehoragadaba Morocco na aroiba match tadi goal ama fauba chanbangam khidre. English ani gi matungda leptana final changduna lakraba France na ahan boyna clean sheet ta final changlak pasina Argentina gi mayokta final sanabada yamnamak chawna ahenba self confidence ama hengatlagani. Asumna lagliba December 13 ta Croatia amadi Morocco anigi marakta third place ki damak match sanaragani. Aduga lagliba December 19 dana Argentina amadi France anigi marakta final ki damak sanaragani. Asumna Qatar World Cup Argentina natraga France anigi marakta amana laurani haibasimadi mayek sengle. Aroibada tentakpa maroiba pau khara. Assam Pradesh Congress President Bhupen Borana mahakna hingliba makhaidi AIUDF ka kaidongaida alliance tawroi haikre. Adubu AIUDF nadi alliance tawnanabagi taksinba kanna leptri. Mathag Assam gi Jorhata Assam gi cabinet mifam ngasi phamlagani. Sonitpur district tagi nupi macha manga Delhi amadi NCR gi tongan mafam singdagi human traffickers ni chingnaba singdagi kanduna purakpa ngamkre. Bus amadi train na chingbagi mathangda ambulance tasu drug phakre. Guwahati sahargi Ganeshguri da laiba parking space ta khamduna leramba ambulance amadagi lupa crore 13 gi drug phagatpa ngamkre. Masi Manipur gi number MN03C0037 thava ambulance asida Java tablet lising yankay amadi heroin gram chani phangkibani.
नुपी अमा सिबगी थौदोक तो वाथोगरिबा गैंग ऑफ डेविल्स की मियोई अहुम ममैददी पुलिस की लांग द थुखरे अदुबु गैंग ऑफ डेविल्स की बाइक अहुम पुलिस स्टेशन की प्रीमाइजेस मनुंगदा सीज तौदुना थंबादु सखंगदब काहनबसिंगना स्टेशन मनुंगदा लेरिंगै मई थादोकलमले थर्ड ग्रेड की थबक लोबगी ओरल एग्जामिनेशन लाक्लिब डिसेंबर कुनमाथोइदगी डिसेंबर कुनमापन फावबा पांगथोकनबगी वारेप असम लेंगाकना लाउथोखरे मयाई असम की बददवाई विक्सन की खोंजंग चंगसिनबा ngarang ayuktagi masing yamlaba पुलिसना सेम सादुना लेखरे एसमिस सिंगी असेंगब मफमनी हाइनरिबा बददवागी हाइदुबीदा गवर्नमेंट लैंडगी एनक्रोचर सिंग तखाइबा ngasi ayuktagi हौरगनी हौजे हौजिक मफम असदा यामना मकन्ना उंखतनबगी फिबमदा लेरिबनी मिजोरम कांग्रेस ना यूनिफॉर्म सिविल कोड हाबदी यूसीसी असी लेबाग असिदा लेरिबा रिलीजियस माइनॉरिटी सिंगबो मचेत मचेत ताहन्नबगी ड्रैकोनियन लोनी हाइरक्ले मिजोरम लेंगाकना LGBTQI कम्युनिटी की मेंबर सिंगिदमक शेल्टर होम साननबगी टेंडर कौबगी थबक कैंसिल तौखरे स्टेट असिगी मपांगल कलबा यंग मिजो एसोसिएशन YMA ना मसिगिदमक प्रोटेस्ट तौरकपदगी कैंसिल तौखिबने रिजर्व बैंक ऑफ इंडिया RBI की हानगी गवर्नर रघुराम राजन राहुल गांधी की भारत जोड़ो यात्रा दा याउखरे एम्स दिल्ली की कंप्यूटर सर्वर दा चाइनीज हैकर सिंह लंदारखरे रिपोर्ट मतुंगिना सर्वर मंगा दा लेबा डेटा सिंह माई पाकना रिट्राइव तौब ngamki हाइदे बिहार असेंबली दा CM नीतीश कुमार ना मतममगी माक की एलाई ओइकिबा BJP की मथकता लाव खोंखरे युगी मतंग द खना नैनरिङै नीतीश खंगसाव सागलक्तुना BJP MLA सिंगी मथकता लाव खोंलखि मरगसिदा BJP ना CM ओरिबा नीतीश कुमार दा लाले हाइजनबगी वाफम कन्ना थांगलक्ले दिल्ली की नुंशिक की फिबम हाबदी AQI फगलकपदगी मॉडरेट की फिबम दा लाखरे फरक अब्दुल्ला ना इंडिया पाकिस्तान के वरी साननबगी वाफम कन्ना तक्सिलक्ले US लॉ मेकर सिंगना टिकटॉक पु बैन तौननबा थौरांग पाइखटबा हौखरे अमदी मालिंगी ख्वाइदगी अरिबा जिन पियरमा $1 लाख अमगा लिसिंग तरामरी दा ऑक्शन लाउखरे मसी इंडियन करेंसी दा हारगदी जिन अनियसिगी ममल लुपा लाख मरफु तरामरी मुकने ngasi ge nadi Arambai news Guwahati da mitilon gi paw sandok jaba matang sta loisin jaba ga loinana tabiriba singbu amuka so hanna khurumjari